Hello mày yeng có cây thuồng cái đâu màn gì đó sẽ lấy có khăn đi khăn đầu mà lấy thuồng gì đó hay là một cây thuồng cái đâu màn gì đó Pulay mandi hay không nó về bra kalau masa itu kak malam mana kue ini kakak pada deh Bốc điện rồi, xong rồi bốc điện rồi. Rồi đây, mặc cũ nó luôn sạch đây. Sini top thor ka doi jose dang look sanova ga ma saman ra koi ga loi lok ko de thong bao do re thong bao bu de di khang ani ko kai na thong in do da thong ke ngai da isenar mu ma kai kai do man ye na ha pare do thong o la ke ko Pangtap su tap tana pangkan su kandana pangtap su tap tana pangkan su kandana kamagi thong thamda linglakle pangtap
수 답잖아 lama hapchile nusi this powder yam hapoida kala karne mix tꯧꯔꯅꯤ ꯍꯣꯔꯦꯟ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒꯀꯣ ꯍꯥꯞꯄꯣꯏ ꯁꯤꯂꯩꯔ ꯁꯤ ꯑꯣꯏꯗꯣꯏꯕ ꯊꯣꯡꯗꯣꯏ ꯁꯥꯗ ꯇꯧꯗꯣꯏ ꯏꯟꯖꯥꯡꯁꯦ ꯑꯗꯒꯤ ꯍꯪꯒꯥꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯥꯛꯑꯅꯤ
ꯇꯧꯔꯦ ꯈꯔ ꯅꯞꯄ ꯍꯧꯔꯒ ꯊꯥꯎ ꯀꯩꯀꯥ ꯀꯩꯝ ꯌꯥꯎꯕ ꯅꯠꯇꯦꯗ ꯑꯁꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯤ ꯅꯨꯡꯁꯤꯔꯦ ꯐꯖꯔꯦ ꯁꯤꯗꯤ fazere. ꯃꯍꯤꯗꯣ ꯇꯧꯔꯒꯀꯣ ꯃꯍꯤꯗꯣ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔꯒ ꯃꯆꯨ ꯆꯞ ꯆꯥꯅ ꯇꯥꯖꯔꯦ ꯕꯨꯗꯤ ꯃꯨꯜꯂꯕꯅꯦꯗ ꯀꯨꯏꯔꯕꯅꯦ ꯊꯣꯡꯉꯤꯁꯦ ꯃꯩꯁꯦ ꯂꯣꯏꯈꯠꯄꯤꯕꯀꯣ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯥꯞꯄ ꯌꯥꯔꯅꯤ ꯍꯥꯞꯆꯤꯜꯂꯣ ꯅꯣꯏ ꯅꯁꯥ ꯎꯄꯥꯏ ꯉꯝꯗꯦ ꯑꯩ ꯉꯝꯗꯦ ꯑꯩꯁꯨ ꯉꯝꯗꯦ ꯍꯥꯞꯆꯤꯜꯂꯣ ꯊꯨꯗꯦꯛ ꯄꯦꯛ ꯂꯥꯎ ꯊꯨꯗꯦꯛ ꯊꯨꯗꯦꯛꯇꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯣ ꯅꯝꯁꯤꯜꯂꯣ ꯈꯥꯕꯩꯗꯨꯗꯤ hapsalo amaga hapsalo mayan ado ko pathar hapse yamoyeba si loi pathagidene base khumjal hoje ki hangam namsin gi do yeng asi do pathare da tas lao sem tapai lo sem tapai pathare hangam kuirabnina thongose hangam kanuga je alu ga je pathar alu ga loi pungtoi toy
ꯁꯤ ꯄꯥꯏ ꯂꯥꯎ ꯗꯥꯁ ꯇꯣꯛꯂꯛꯀꯦ ꯅꯪ ꯀꯩꯅꯣꯗꯣ ꯁꯥꯁꯤꯔ ꯍꯪꯒꯥꯝꯔ ꯑꯣ ꯌꯥꯔꯦ ꯁꯤ ꯆꯞ ꯆꯥꯔꯦ ꯂꯩꯕ ꯌꯥꯔꯦ ꯐꯖꯔꯦ 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 ꯍꯣ ꯐꯖꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯑꯝꯇ ꯌꯦꯡꯒꯦꯔꯥ ꯀꯩꯗ ꯍꯥꯞꯄꯛꯑꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤꯗ पानी कम करेंगे क्या? ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯌꯥꯎꯔꯔꯣꯏꯗꯕ ꯁꯤ ꯂꯩꯕꯅꯤ ꯁꯧꯍꯟꯈꯤꯗꯣꯏꯅꯦꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯦ ꯍꯥꯎꯔꯦ ꯑꯍꯨꯝ ꯃꯌꯥ ꯁꯧꯔꯛꯀꯗꯧꯔꯦ ꯊꯣꯡꯉꯤꯁꯤ ꯀꯨꯏꯔꯦ मुझसे चाहे ꯍꯪꯒꯥꯝ ꯇꯣꯡꯍꯟꯒꯦ ꯃꯊꯛꯇ